Hai marup mayam, aisu Imphal-gi PMR Ward-ta numit 12 leizarure. PMR Ward-ta leibagi akaknaba niyom kharakak lei. Hariba niyomsing ado karino haibadu ai amtang thajarake taminasi. Ward-ta mingchanaba anabasingna ngakadaba niyamsing anaba amagi sebagi amagitamak leigadabani. Nupa anabagi nupana seba, nupi anabagina nupina seba leigadabani. Ayukta anabagi chak pung mapun mamangda pizabiyu. Chak thongnaba mafam khaktada chak thongbigadabani. Hospital luna nana thamnabagidamak amot akai khudingmak thamjariba black bin-da thagabiri. Anaba unaba lakpada apikpa angang tubirakani. Anaba unaba lakpagi matam nungthengi pung 2 pung 4 phawna. Sebari-singna ward manungda chak chabigani. Ahangba famungda anabagi sebari-singna thambiganu amadi huchenbiganu. Gate bangsanjabagi matam kalengina numidang wairam pung 3 amadi ningtham thagina pung 5 Mathaki niyamsing asi ngakna chatpiyu. Niyamsing asi ngakna chatrabadi amuk hana hainaba tawdana anaba discharge tawjagani. Nare aduga makha tarakpada PMR gi oina OPD karamba doctor na karamba numita phambage haibado khangbiningba yaurabadi comment box ta iduna khanganbirao lauthopasida pandaba amakaktang haijarake. Nupa anabagi nupana seba leigadabani aduga nupi anabagina nupina seba leigadabani haibasigi manungda tongana bed 6 khaktang nupa anabagidamak nupina seba tawba yaba bed 6 khaktang thaduna lei. Haiba bed 6 sidi akhanabani nupa anabagidamak nupina seba tawba yaba aduguma bed 6 lei haibasimdang haijari. Haiba bed sing ase tanabada khara wai haibadi doctor abamgi bed amamam khaktang oibanina bed sing ase ayam matamda fangande.